ꯋꯥꯍꯧꯗ ꯈꯠꯅꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯣꯠꯄꯥꯛꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯤꯍꯥꯠꯄ ꯆꯦꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯆꯤꯡꯒꯤ ꯑꯄꯤꯛꯄ ꯂꯣꯛꯁꯤꯡꯗ MIꯒꯤ ꯃꯈꯥꯗ ꯆꯦꯛ ꯗꯥꯝ ꯆꯥꯃꯔꯣꯝ ꯁꯥꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ amadi Standard Robert Higher Secondary School gi principal Landoni amadi administrator Romita Court puthoknaba thaurang tauri police na lambi nama thingduna cheksin thaurang lokhatli Krumjari Times of Manipur News meng tabiri bapumna po Elizabeth na taram nokchari hauzik miyam da pau santhokna pizari Lamdam masida mamang thakta amukta thokhidraba tamthiraba thaudo ama oina lamgi wahauda yumthangnaba yum anigi miyoi sing khatnabagi thaudokta miyoi ama yotpakna yalaga mangak kaktuna hatkre thaudo aduda chenariba miyoi chenkhibadagi thiba khangdri khoisaunaraba laikai miyamna chenariba miyoi adugi yauna machin manau singi yum ahum mai thakre hairiba thaudo asi ngasi ayuk pung 12 makhairom taba matamda kumbi police station gi manung chanba kumbi setapur mamang laikai da thokhibani thaudo aduda laikhidraba miyoi adugi maming khangembam achau chahi nifumdoi apopa ningthauremba kawi mahakpu yotpakna yanduna hatliba miyoi aduna yumthangnabada laiba nongmaithem surjit chahi 38 apopa chingkhu kawi hairi thaudo asigi matangda Tom TV na police amadi manak nakpa miyoi singdagi fangba pawgi matung inadi mihatpa nongmaithem surjit chahi kharagi mamangdagi kasardagi mafam aduda lam leiraga leirakpani Laikhidraba achauga lam henjanai haiduna mamangdagi ningai sangdanaba laikhi ngasisu lamgi wahaudagi makhoi ani ningai sangdanarakduna khanarakpadagi surjitna achaubu yotpakna yalaba matung tuduna leiriba achaugi mangaksam adu tupna kakthatlaga hathibani hairi Pawasina makha taribadi thaudo adu hek thokibaga laikai miyam changsilakpadagi surjit mafam adudagi chenkhibadagi thiba khangdana leiri tungda khoisaunaraba miyamna chenariba surjit amadi mahaki machil manawgi yum ahum mai thaduna amang ata thokhankhre hauzik thaudok thokfamda kumbi police amadi moirang police ki kambu changsinduna irang laksinaba honari hairi police loi lai Chingi lamda u yanthatpa amadi maita launaba u pambi sing mai thabagi thabak sing toknaba honabada ADC member sing na thodang lobiyu Chingi apikpa lok singda MI gi makhada check dam chamarom sanaba sarkar asina thaurang tauri haina Chief Minister N. Birena phongdokhrei wafam asi ngasi CM Secretariat rainwater harvesting under various scheme haiba hiramda pangthokiba mifam amada phongdokhibani Manipur Sarkar gi Travel Affairs and Hills Department amapung oiba sinba mifam aduda RDNPR gi Additional Chief Secretary MH Khan DA and Hills Additional Chief Secretary Lekhogin Haukip amadi ADC Taruki Chairman Singh Saruk yakhi ADC Taruki makhada laiba ADC member sing amadi Chingi district singi DC singna mifam aduda saruk yakhi RDNPR Planning Department Water Resources MI amadi TA and Hills ki official singna department asigi makhada rainwater harvesting ki kari thabak sing paikhat khrabage loinana paikhat pa yawa singi matangda warol kaya thamnakhi mifam adugi matangda Chief Minister N. Birena makha taraduna mifam ama famlabani haiduna taraga hankhibagi thawong toklasi mifam asida kanaba kayagi matangda khanabaga loinana thabak oina onthoknaba honasi Chahi ani helaklaba sarkar asina pamlibadi thabak oina onthokpaduni ADC members sing punna faminaduna rainwater harvesting gi matangda kupna khanabasi asuki matik maru oi Chingi lamda nong ising yoksinduna thamnaba sarkar asina lepalaitana hotnari hauzik fawada Chingi mafam tareta ising yokhatnaba mafam semduna thamlei makhata nasu semgatnaba hotnari anauba thaurang ama oina apikpa lokmasa sing asida MI gi makhada check dam sanaba thaurang ama paikhatlei Mafam chamada ahan bagi oina thaurang asi paikhatkani hauze MGNREGS ki makhada ADC member singda chada kunmanga yoramdabadu hauzikti chada kunmanga yaunaba piragani ADC member singna khungi khunja singa thabak ningthina tawbina ba honabiyu mahusana state asida mahusagi oiba kanaraba kaya piramlabani adubu aikhoina manghanjabani
यारिबा ममखै चिंगी लमदा उ पांबी सिंह यानदनबा ADC मेंबर सिंहना खुंजा सिंहदा बाप ताहनबियु हाइखि हिल मचा मचा स्ट्रीम लैबसिंग फुड हिल सिंह हराय कराय जन कोई चेक दाम साबे यागे सिदा एक सुमायना नोक कर लैरे दुगी मदुदी चेक दाम से सारगे मसदा को इसिंग से कंजप तोरगा सॉरी मदे हाय नोम थाव लोइरका इसिंग पैसा लिहोरगदी इसल इसासना 8 किलोमीटर मरी मंगादगी सामपुर का रोय स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई बेबी सना मिसी गमरी लेना मिसी अदुगी लंगला लंजिन पुथोकनबा सेमखिबा स्पेशल इन्वेस्टिगेशन टीम SIT ना फागतुना पुलिस कस्टडी दा लेरिबा स्कूल असिगी प्रिंसिपल फैरोइजम लंदोनी अमदी महाकी मचानुपी स्कूल अदुगी एडमिनिस्ट्रेटर ओरिबी PH रोमिता ngasi CJM इम्फाल वेस्ट की कोर्टा पुथोकनबा थौरांग तौरी मखोय अनि कोर्टा पुथोरक्ट्रिङै मांगोइनना मियामना अकनबा खोंजंग संगसिलक्पा याय हाइबगी चिंगनबा लेबदगी ngaliङै मतमदगी हौना मणिपुर पुलिस की कांगबुना चैराप कोर्ट की नागेट की लंबी सिंह बैरिकेड सिजनदुना थिंगजिनदुना थमखि नुंगथिल पुंग अनि मखाय हेनबा फावबदा लंदोनी अमसुंग रोमिता कोर्टा पुथोरक्ट्रि अमरोमदा लंदोनी अमसुंग रोमिता कोर्टा पुथोरकनी हाइबा पाव ताबदगी कैथेल फमलिबी इमा सिंह चैराप कोर्टा थोमजिनबा तांका कयादा थोरखि अदो मोइनमा कैथेल की अकोइबदा लेरिबा पुलिस पर्सनल सिंगना अकनबा मवंगदा ngak senduna कैथेल फांबी सिंह थोरक्तना बहोनरी मरक मरकता मुकनबा थोकली अमरोमदा स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई एंड बेबी सना मिसिगी अचुम वायल फंगहलु हाइबा दाबी तौदुना ngasi नोंगमैबोंग चाकप्रम लेकाइदा सेंट मीरा स्कूल की महिरोई सिंगना स्कूल ममांगी लंबी परिंगदा ह्यूमन चेन सेमदुना खोंजंग संगसिनख्रे खोंजंग संगसिनखिबा महिरोई सिंगना बेबी सना की मिहात यानिंगदे अखोई अचुम वायल पामी हाइबना चिंगबा खोलाव सिंग लाउखि मियोइबना मालेमगी खल थुगाइरुबना हौजिक नोंग चांग नाइना तादबा लौ पानबा यादबगी फिबम फावबा यावना थेंगनरिबा खुदोंग चादबा कया असि येंगलगा रेन वाटर हार्वेस्टिंग दा माइ ओनसिंदुना इसिंग योक्सिंदुना थमनबगी पांदमदा इम्फाल ईस्ट की मनुंग चनबा यारिपोक अंगथा मनिंग लेकाय अमदी हुइकप मयाय लेकाय गी तोंगान तोंगान बा मफम अनिदा इसिंग योक्सिंदुना थमनबगी दमक खुसेमगी ओइबा पुखरी अनि लमदम अदोमगी मियामना सेम साबा हौख्रे थौरम अदुगा मरी लेनना फॉरेस्ट एंड एनवायरनमेंट मिनिस्टर TH श्याम कुमारना मियोइबा इखोइना करी फॉल ओइरकनी खंदना महौसागी खल थुगाइरुबना ngasiदी मदुगी चैथेंग फंगबा हौरे इसिंग नुंगसित की फिवम कायदना लेरंबा लमदम असी ngasiदी साबगी चांग हेनगलकपा नोंग ताबगी चांग वालकपना लौ पानबा यारक्तबा कया थेंगनरी पुमनमक असी मियोइबा इखोइना ngaihak ngaihaki ओइबा वाखलदा थबक तौरुबदगिनी चाही असिगी लौ पांदबा चैथेंग फंगलबनिना मसिगी चैथेंग मथंग चाही फावबा फंगदौरिबनी थेंगलबसु थेंगना अखोई वाखल तारसी उमंग वामंग कोकथोकपगी हैनबी असी तो थादोकलसी उ चरा थारसी अमदी नोंग इसिंग योक्सिनबदा माइ ओनसिलसी हाइखि फाना नथिना मियोइबना लैबि याबा मालिम पृथ्वी सि फना सेंगोरपदा अखोई खुदम दायित्व लै हादना ngasiदी कोई नुसिरबा अंद्रो एसेगी अंगथा खुनगी इमा इबेन सि चल अहलमन इखा था बैठक थो मयाम सि होनरबो लैतना ngasiदी कोई सिलैबा अंगथा खुन लैबा वाटर बॉडी सेंगोरपा अमदि लैबा लाइसंगी सोरक मपानगी चिंगी हैपा लेपान उपानसि थागतलगा अमोना हानगी मफमदा मोसा लाइमिना थंबेना फिल्मदना मोंग तानाबा सही अमोंग द कोई सेम बायबसी खुंजासी असे वासकने सि उरगदि कोई सुंसोय सोयदना कोई इन्वायरमेंट गाको ngamgani habagi pandam pangthoksa लमदम असिदा लैरिबा महिरोई अयाम्बना मीगी मतंग याउदना थबक अमता तौबा ngamdre हाइना मणिपुर यूनिवर्सिटी की हानगी वाइस चांसलर H नंदकुमारना फोंदोखरे ngasi mongsanggai laiba Trinity Public School gi annual school day amadi school asigi lairik faba mahiroi amadi chahi asigi oina bosemna loba class 10 parikya da mark wangna fangduna mai pakraba school asigi mahiroi singda achama khudol piduna pukning thogat pagi thoram adada athoiba mithunglen gi oiba warol da Nandakumar na makha taraduna Mama mapa oiba singna angang singbu afaba lambida purakna ba khonabada mahiroi sing ayambana tuition chatuna leibana sanabagi matam phangdana leire angang singna masagi oiba wakhalon ama puthokpa ngamdabana tamliba mahai khutam asi mahiroi singi tungi punsida kanaba khangdaba ama oirakadra chingnai haiki
innovation ki handa ki 2019 ki innovation ki worry ranking the India as 52 the layer, whereas Chinese is within 10, Korea and others. More innovation, they have got enough time to think. Aduna masik kaitang. We should give enough time for thinking, for creative thinking, for playing. Sana na matam, more the innovation matam kanna ba creative thinking si masik darka wa right now. Kale class 1, 2, 3, 4, 5 to mangang sing yung view ayug ya horok pa the benda tadarani, satkani, halani, tuition wasalani, tabirani, nungdang pawa. Aduna angang sing si sana na matam thinking. Mutual understanding amakam sarva tam se mang sila. Mak yang panggadam ni mak yang panggadam mingjan pangoi, aduga thau pangoi hai bagi train nama lagi bani na, madudo ina mai onsen greba. Ai yang ang phara bani, aduga mak panggadam bagi wani hai dengan mak panganan supam na roya ba. Aduna masih set liba, angau mo yang mak tangau dia di hai tari sam sam na. Adu mai na tau tu na tum set le, mayam na set na liba board kisi dah koi recognize registration tau ro bani na, moi de affiliate tau ro bani moi kena si set tabi adam ni set le re, aduga masih makti yang na asoi ba yang na le re. Koi system sidi yang asoi ba le re, sidi lai tong gai tamakan da aroi ba da sining go pokpa hai ba do, adu he lai masih. Chahi tara nipan gi makha da leiba pikliba angang singda heart ki laina leiba sing lemna layeng bagi kem ama November tara dagi tara taruk fauba Sky Hospital da pangthok lagani haina Sky Hospital gi chairman and chief cardiologist Dr. L Shyam Kishore nangasi pangthokiba pau gi mifam ama da phongdokre. Rims Rota Laiba Sky Hospital da pangthokpa pau gi mifam aduda Manipur Heart Foundation gi member kaya susaruk yaki. Dr. L Shyam Kishore na makha taraduna Sky Hospital na Manipur Heart Foundation amadi UK da laiba Healing Little Heart ka pulaga pangthokadaba hapta amagi oiba Free Children Heart Surgery ke maduda Healing Little Heart ki Dr. Tara Nithoi rom saruk yagani. Saurakna nomada angang ahumdagi mari rom heart surgery tauna bagi pandam thamli admission taubadagi hauraga operation charge OT charge ICU charge amadi hospital sing free oigani. BPL ki family amadi economically weaker section da laiba singda ahenba khudong chaba su pigani. Pokpada ngariba arumba kg ani makhairom yauraba angang singna karigumba heart na narabadi adusu surgery taubagi khudong chaba laibani. Chahi tara nipan gi mathakta hariba kem asigi khudong chaba fangloi. Kem asida saruk yaningba heart na naraba mioi singna August 8 tagi registration tauraba yaragani. Loinana phone number 8415934236 ta contact tauraba yagani haiki. In addition to our usual routine open heart surgery service provided at Sky Hospital, and I appeal to the people of Manipur and the northern states of India to avail of such high standard heart care, and also that too free of cost, when this 12-member team visits India, and then when Sky Hospital heart team and then Healing Little Hearts heart team join together and provide such free children heart surgery. Thank you. Paugi Merta natin babre malauzari. Welcome to SRM IST Delhi NCR campus Ghaziabad, India's most trusted educational institute. Be a part of success and let's go. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440 164.
Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gidamak lamjingba jewelry da lengsinbirau. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission tobibi yaragani. Campus manungda masagi hospital leizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Breaking matungda taram nauchari. Manipur government ki consultative group on Naga Peace Talka apunba CSO singa haibadi amuko UCMCCS ke Harricon amadi Lipul gi apunba Miyoi kuntaret na saba team amaga ngarang numidang wairam pung mga makharang taba matamda Chief Minister Secretariat Manipur gi CM N Birena che lauduna hausi koriba Naga Peace Talk amadi Manipur gi oiba matangda khana nainakhrei. Government ki consultative group member retired Lieutenant General Himalayana Hauzik Fauba ki consultative group na sangsilakhiba progress thamlaba matungda apunba CSO gi makhadagi CM amadi consultative member da Hauzik Fauba da lengak ta kari pau leibibage Naga Peace Talk asina loisinna ba honabada India government na karamba khongthang pairakna ba hona birabage haiba asi hangbaga loinana Manipur gi oinadi Peace Talk asina apunba gi saktam da akaiba amata pibidana loisinna ba honarakpada akaiba leiroi amadi hauzik makhatana Bharat Sarkar na kamdauna loisinna ba honaribage haiba asi yengsinnana ba amadi yana ba lambi ama thinana ba honabada makhatana consultative group asina matam gi development sing yengsinminana bagi apamba kaya su fongdoknaki. Hiramasi ki matangda Chief Minister ki maikaidagi Naga Peace Talk ki matangda Bharat Sarkar ki maikaidagi thoidokpa urgency pressure pirakpa leite adubu karigumbada lengak amadi preparation tahobana fagadra hainasu CSO mayamga pulaga khanabani hairki. Ozagi awatpa leiringai charakta Directorate of Education S na thasigi anida Oza transfer taunaba order tholakpa si yaningde haina Ramlal Paul Higher Secondary School Students Union ki Games and Sports Secretary Salam Ramesh na phongdokre ngasi school asida pangthokiba paugi mifam amada Ramesh na makha taraduna physics ki Oza ahum leibagi manungda amadi hauzik training chathokibadagi Oza ani na class lauribani adubo Oza ani asigi manungda tha amuk transfer gi order tholakpa asi yamna laibak thibani Oza amana matau karamna subject asi class chang naina lobak ngamgadoribano mahiroi singna thengnagadoriba khudong chadaba kaya asi yenglaga transfer order asi kakpiyu amadi hauzik leiriba awatpa Oza sing asi chayol amagi manungda thabirau hairaduna atopa subject singi leiriba awatpa Oza sing asi gi matangdasu department na mityeng changbiyu haiki. Nakalamaromda Model Higher Secondary School Tagyal Pati Oza ahum lengakna transfer tawkhibaki mayokta ngarangdagi hauna school adugi mahiroi singna lairik tamba leptuna khongjang sangsinba leptri ngasisu mahiroi singna school gi gate mamangda wakat mifam chathaki wakat mifam aduda saruk yakhiba mahiroi singna chahi tangkhai yoksilak laba matamda Oza transfer tawbagi thawong asi yaningde hauzi school asigi awatpa Oza kaya amasu leiri maram aduna lengakna athuba matamda Oza tharak trabadi akanba khongjang sangsinaba sem sare haiki.
Malemgi tongan ba mafam kayada pangthoknabagum Manipur su All India Peace and Solidarity Organization AIPSO, Indian Society for Cultural Cooperation and Friendship ISCUP, Progressive Writer Association PWA, Indian People's Theatre Association IPTA, Manipur na sinduna humbudra mga suba Hiroshima Day palan thauram ngasi Irabat babanda pangthokre. Thauram adugi saruk ama oina Hiroshima Nagasaki bu saithaba saireng thiba changdamnaba amasu pangthokhi. Kuntrani Thoi Shuba Higher Diploma in Cooperative Management HGCM Amadi First, Third and Fifth Semester of Bachelors of Business Administration BBA gi course ani ngasi lamfel pata laiba ICM da hangdokre. Ngasi course sing hangdokpagi thauram aduda ICM gi Director Dr. N. Ranjanana HGCM gi course asi chayol kuntaruki course oigadoribani amadi course sing asi yamnamak maru oiba course ngaktani. Program asida Training Officer Kuntrana saruk yari. BBA gi course asina mahiroi nifu mangagi capacity oigani. Handak MU na lauba parikyada ICM gi mahiroina ahanba position dagi tara suba position fawbagi manungda yaurokpa asi yamna laibak fabani amadi matungdasu masidagi henba ngamnaba honagani haiki. Stigi affiliation makhada koi tobani aduga koi gi ayuki pung 7:30 dege horaga koi gi certificate course in computer application habis koi lab tana koi computer lab da sathajai computer lab se koi institute ki adini laibasi 30 capacity da mamam da lai 60 capacity gini aduna koi institute hoji program si 11 program si hoji tongan ba section da chathari adu yangi cooperation phangi. DM College ki humbudara mari rakshuba Foundation Day gi thoram ngasi DM College of Arts pangthokrai thoram asiga mari leinana college asibu lingkhat pada saruk yakhiba laikhidraba oza singi photo da haikat laikat tamduna ikai khumnaba utkhi amaromda ngasi gi thoram aduda chahi asigi oiba Manipur University na loba aroiba semester gi parikya da college asidagi position chalakhraba mahiroi singda achamba khudol piduna pukning thogatkhi. Haukiba numit khara asida nong leptana chubana maram oiraga None district ki Nungba subdivision ki manung chana laiba Khongsang Government Primary School asi isingna thumjin khibadagi hauzik oiriba fiba masina mahiroi sing school kawa amadi lairik tamba yadana leire haina Sangrung Khongsang Village Authority ki cherol amana hairakli. Cherol asina makha tarakli badi school asi isingna thumjin lubadagi yamna maung chadaba fibam amada leiri masina maram oiraga school asida mahai masing tamliba mahiroi humbudra rom lairik tamba fangdana leirakpa chayol ama fazilakle masida mari lainaba authority na mityeng changbiduna mahiroi sing asi mahi tamba fanghan biu hairakli. Jiribam amadi Tamenglong District ani ki ngamkhaida chet naba lairiba sigi matangda leingakna chapchaba ama khanghan dabadagi mayokta loop kaya punsinduna semkhiba JSC Tamenglong na ta sigi taradagi Tamenglong District ta pung nifunipan gi ban chathagani haina lauthokhrei. Tamenglong District ki tatbungda lairiba Jiri Police Station asi khudakta thoktuna Tamenglong Police Station na mahut sinaba dabi tawrakli. District kayagi faunafam maru oiba lambi ama oiriba Yaripo Thongkhongdagi Poiro Khongjin faubagi lambi sembinaba matam kayagi mamangdagi lengakta taknaduna laklabasu hauzik fauba sembidriba karigumba thasigi taramari faubagi manungda lengakna semjin bidrabadi lambi thingbagi khongjang sangsinaba miyamgi mifamna warep laure haina Laimana Youth Club Yaripo ki cherol amana hairakli. Haukiba chahi mari rom mamangdagi haudokiba mau kaithel haina mingthonduna mauda khundariba mioi singi pothok mana masing Imphal da puraktuna yonaba horamlaba matung ipsa amadi mau union Imphal puna khusamnaduna haukiba leiba popa numitagi kaisampa leimajam leikai community hall da nomagi oiba mau kaithel ka khraba matung ngasisu anirak shuba oina singjamai parking manakta mau kaithel kanakhrei maugi ichilinau singna purakpa anau apen sing miyamna pamna leinakhi. Lakadariba 15 August ki mangoinana lokhalakpa section tharangi saruk ama oina ngasi ayuk Thobal Police Commando amadi nupi police ki apunba kangbuna samra makha lekai da operation chathakhrei nupa nupi chahum yangkhai rom masak khangdokhi mifa mipundi yaukhide.
Nakal amaromda ngasi ayuk pung mapandagi tara fauba Imphal East District Police Commando gi kangbunasu Irinbong Police Station gi manung chanba Kongba Bazar gi akoiba mafam singdasu operation chathakre. Operation aduda miyoi chamaga humbudra manga masak khangdokpagi thabak chathakhi. Maduda masagi saktak che yaudaba miyoi taruk fagalaba matung Irinbong Police Station da khusinakre haidi. Haukiba Nomaising Numita Imphal Dimapur Lambi Paringi Kohima Municipal Council gi all dumping site mapada lambi landslide thokibana maram oiraga ngasi fauba lambi faunadri Imphal tamna lakadaba potchai puba gari kaya lambi da panduna lairi ngasi National Highway sem sabagi thabak pairiba kangbu amadi Nagaland PWD gi official sing landslide thokliba mafam aduda chatuna yengsinkhre lambi paring adu chatpa yanaba semjin beda yamdrabada numit kharani changlaba yai hairi ngasi ayuk phong kiba pauche singda kari kari maru ba pau yaukibage habadu mayam punam yeng taminasi Sangai Express JNK Union Territory oihankre Ladakh su oire Constitution ki Article 370 muthakpada President na ayaba pikre Nagaland su kanami paiba poknare Pakistan na yamna kan yanindri Bebishana Misi, Kaitel Nupising Irang Horakre, Bebishana Misi ki Kongjang Haloi Dori. Minister Biswajit na Power su Wak su Amukhana Pairagani. Sana Laiva, Jammu and Kashmir da Akanaba status piriva Article 370, Article 35A Sanahan Kidre. Jammu Kashmir Ani Tolaga, Union Territory da Hantahan Kre. Chief Minister N. Virena Thongam Biswajita Power Works ki portfolio Amukhando Kre. Robinson, Kota Putorpada Irang Tokre. Civil Secretariat, Kuntak Lansi Kre. Pongna Firm. JNK da Akanaba status piba Article 370 amadi 35A muthat kre. JNK legislature leiba Union Territory oikre. Ladakh su tonganba Union Territory oikre. Jammu da Army deploy tokre curfew yauna athingba kya thamkre. Mahiloisang sing shuti thadokre. Article 370 amadi 35A lauthokibana Jammu and Kashmir da oirakadaba ahong base. Pakistan na reject awi haikre. President na Parliament ki joint session kokre. CSO lusingba singna Chief Minister unaduna Naga Shanti wari gi matang da khanakre. Kaitel Fambising Horokpadagi asobu irang oikre. Uye Lanpao, Jammu and Kashmir da special status piramba Article 370 loktokre. JNK amasung Ladakh po Union Territory ohenaba Jammu and Kashmir Reorganization Bill Rajya Sabha da pass tokre. Nagaland amasung Mizoram gi miyam mipaiba poknare. Chief Minister Virena Pashilu raba works amasung power gi portfolio. Minister Biswajita amukhana pikre. Naharol gi thokdang Jammu and Kashmir Reorganization Bill Rajya Sabha da pass tokre. Article 370 loktoktuna Union Territory ani thokna khaidokre. Minister Biswajita gi loktokiba power amasung works amukhana hapchinkre. Robinson numitara mangani judicial remand lokre. Principal Landhoni amasung Romita ngasi court puthokadawri. Lamjingba Times Rajya Sabha na JNK Reorganization Bill pass tokre. Union Territory ani thokna khaidoklagani. Leadership sindoknabagi khongjang kansilagani. TH Biswajita power works hanjin hankre. Singilam singasi survey toraga land record thamagi ayaba pigadabani karam siam Robinson judicial custody da numitara mangani remand lokthakre Kaitel Fambising irang hokre police na tankai kre Manipur Independence Day pangthoklagani Iraiba Bebishana Mishida Landhoni gi machanupa Robinson jail da thajan kre Khairamban Kaitel Fambisinga police ka chauna muknaba thokre Jammu amasung Kashmir dagi Article 370 lokthokre state asi Union Territory ani onthokre Agastara marida Manipur Independence Day thorong pangthokani Isel Express Jammu and Kashmir Union Territory oina ani thokre Article 370 lokthokre Jammu da haraunare Kashmir nana khoisaunare Chief Minister na share logduna school fagadansi mission ge review meeting pangthokre Biswajit na pairamba portfolio amuk hanjinkre Loislak pada maru bapa amuka na pizari Lamgi wahog da khanarak padagi miyoi ama yot pakna mangakak tuna hatkre mihat pasien khibadagi thiwa khangdri miyamna yum mai thakre Chingi apikpa lok singda MI gi makhada check dam chamarom sanaba sarkar asina thaurang tauri haina Chief Minister N Virena phongdokre Amadi Standard Robert Higher Secondary School ki Principal Landoni Amadi Administrator Romita Kota puthoknaba thaurang tauri Police na lambi nama thingduna cheksin thaurang lokhatli
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ